Kamjong district ki Kultuh village da yum Mei Thabagi Thawong Chatkhre yum taramanga Rom Meina Chakkhre MEEOI ani LEIKHIDRE kuki militant singna minungsi leitana hatpi khraba naga hostage taruk ki hakchang jenims ki mokta thunglak khraba matung ngasi ayuk angan bada Indo Myanmar border ka nakana leiriba Kamjong district ki Kultuh village da sakang daba singna yum Mei Thabana jingbagi Thawong Chathabada natana MEEOI ani hatkibani thawdok aduda kuki gi yum taramanga Meina Chakkhre haidi Kunja Singlan Jenakre thawdok adu LEIKHIDRE sing adudi letmin lun haukip jahi kuntra manga amadi lun minthang haukip jahi kulhumdoini hairi loina na MEEOI ani amasu asok apan nangki hairi thawdok adu ki matang na case ama lokatuna security force singa thiba humbagi thabak chathaba haukre hairi nakalama rom dasu khoisaung naraba miyam hawraktuna senapati de leiba NPF ki head office miyam hawraktuna amangata thogan khre United Naga Council National People's Organization loina na Naga People Front NPF na kuki hostage tara maribu thadok pada chaung thodang laukiba masigi ona badana kuki militant singna fajan kiba naga hostage tarupuna asiba pathapum tharaba hakchang oina phangbagi pau tabadagi khoisaungnaraba miyamna National Democratic Alliance NDA gi NDA ga manipur lenga ka paminariba NPF ki office ta thomjinduna office adu amangata thoganba pochai Mei Thabana chingba thabak sing chathakibani hairi